ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯥꯁꯦꯀꯣ ꯉꯥꯗꯒꯤ ꯍꯥꯟꯖꯤꯟꯂꯛꯑꯒꯦ ꯆꯥꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯗꯣ ꯑꯗꯨꯝ ꯄꯥꯝꯃꯝꯕꯅꯦꯕꯀꯣ ꯉꯥꯁꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯌꯥꯝ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯤꯖ ꯄꯤꯊꯛꯀꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯀꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯄꯤꯖ ꯄꯤꯊꯛ ꯃꯃꯥ ꯍꯣꯏ ꯂꯥꯛꯄꯗꯣ ꯑꯗꯨꯒꯩꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯆꯥ ꯌꯥꯎꯏꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯈ꯭ꯋꯥꯏ ꯑꯍꯟꯅꯦꯕ ꯑꯩꯈꯣꯏ ꯄꯨꯆꯥꯁꯤꯡꯅꯅꯦ ꯑꯗꯣ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯗꯣꯟꯆꯥ ꯁꯥꯟꯇꯤꯕꯂꯥꯒ ꯑꯗꯨꯒ ꯗꯣꯟꯆꯥ ꯃꯦꯃꯤꯒ ꯃꯣꯏ ꯑꯅꯤꯁꯦ ꯉꯁꯤ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯉꯥꯛꯇꯅꯦꯕ ꯂꯩꯔꯤꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯆꯥ ꯍꯣꯏ ꯌꯨꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯣꯡꯒꯥꯟ ꯋꯥꯡꯗ ꯂꯩꯌꯦꯕ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯏꯅꯛ ꯅꯛꯏ ꯃꯣꯏꯁꯨ ꯉꯁꯤ ꯂꯥꯛꯇꯣꯏꯅꯦꯕ ꯄꯤꯖ ꯄꯤꯊꯛꯅꯦ ꯉꯔꯥꯡ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯉꯩ ꯍꯥꯏꯗꯤ ꯃꯥꯟꯅꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎ ꯃꯥꯟꯅꯦꯕ ꯄꯤꯖ ꯄꯤꯊꯛꯀꯤ ꯍꯥꯏꯗꯤ ꯃꯑꯣꯡꯁꯦꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯦꯠꯅꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯣ ꯀꯣꯃꯦꯟꯗꯁꯨ ꯅꯍꯥꯟ ꯍꯪꯉꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯄꯤꯖ ꯄꯤꯊꯛꯁꯦ ꯍꯥꯏꯗꯤ 7 months ꯁꯨꯔꯕ ꯃꯇꯨꯡꯗꯀꯣ ꯌꯨꯝꯂꯣꯝꯗꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯃꯥ ꯄꯄꯥ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯄꯤꯖ ꯄꯤꯊꯛ ꯑꯍꯥꯟꯕꯗ ꯇꯧꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯨꯝ ꯄꯤꯖꯅꯤꯡꯕ ꯃꯤꯅꯀꯣ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯄꯤꯖꯕ ꯌꯥꯔꯦꯕ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯃꯃꯥ ꯄꯄꯥ ꯍꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯄꯤꯖꯕꯗꯣ ꯐꯠꯇꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯍꯥꯟꯕ ꯄꯤꯖ ꯄꯤꯊꯛꯇꯣ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯒꯤ ꯃꯃꯥ ꯄꯄꯥ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯄꯤꯖꯈꯤꯕꯅꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯃꯊꯪ ꯃꯥꯝꯇꯣꯟ ꯑꯣꯏꯅ ꯑꯃꯨꯛ ꯄꯤꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯆꯥ ꯃꯊꯪ ꯄꯨꯆꯥ ꯑꯣꯏꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯄꯤꯖꯔꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯄꯤꯖꯕꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯗꯣꯟꯆꯥ ꯃꯦꯃꯤ ꯍꯣꯏ ꯑꯗꯨꯗꯩ ꯗꯣꯟꯆꯥ ꯁꯟꯇꯤꯕꯂꯥ ꯍꯣꯏ ꯃꯣꯏ ꯂꯥꯛꯑꯒ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯥꯁꯦꯀꯣ ꯉꯥꯗꯒꯤ ꯍꯥꯟꯖꯤꯟꯂꯛꯑꯒꯦ ꯑꯗꯣ ꯉꯄꯥꯏꯅꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯋꯦ ꯑꯗꯣ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯍꯪꯉꯛꯑꯦꯕꯀꯣ ꯃꯀꯣꯛ ꯄꯤꯛꯄ ꯃꯀꯣꯛ ꯐꯩꯕ ꯉꯥꯁꯦ ꯀꯩ ꯉꯥꯅꯣ ꯀꯥꯏꯅ ꯍꯪꯉꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯣ ꯁꯤꯁꯦ ꯉꯄꯥꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯌꯦꯅꯝ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯑꯣꯜ ꯈꯥꯃꯦꯟ ꯑꯗꯨꯒ ꯀꯣꯂꯤꯋꯥꯏ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯆꯦꯡꯀꯣ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯆꯨꯀꯨꯖꯥꯛ ꯀꯣꯕꯤ ꯂꯩꯁꯥꯠꯄꯤ ꯑꯥꯂꯨ ꯊꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯉꯁꯤꯁꯦ ꯗꯣꯟꯆꯥ ꯃꯦꯃꯤꯒ ꯑꯗꯨꯒ ꯗꯣꯟꯆꯥ ꯁꯥꯟꯇꯤꯕꯂꯥ ꯃꯣꯏꯅ ꯄꯨꯕꯤꯔꯛꯄꯅꯦꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯗꯣꯟꯆꯥ ꯁꯥꯟꯇꯤꯕꯂꯥꯒ ꯗꯣꯟꯆꯥ ꯃꯦꯃꯤ ꯍꯣꯏ ꯃꯣꯏꯅꯀꯣ ꯁꯒꯣꯜꯍꯋꯥꯏꯁꯨ ꯌꯥꯎꯔꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯃꯊꯦꯜ ꯌꯥꯝꯗꯣꯔꯤ ꯃꯌꯥꯝ ꯃꯃꯥꯅ ꯍꯧꯖꯤꯛ ꯉꯥ ꯁꯦꯝꯃꯤꯕꯀꯣ ꯉꯄꯥꯏꯁꯦ ꯃꯃꯥꯅ ꯍꯧꯖꯤꯛ ꯁꯦꯝꯃꯤ ꯗꯣꯟꯆꯥ ꯁꯥꯟꯇꯤꯕꯂꯥꯒ ꯗꯣꯟꯆꯥ ꯃꯦꯃꯤꯒ ꯃꯣꯏꯗꯣ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯀꯩꯀꯥ ꯍꯥꯏꯗꯤ ꯊꯤꯜꯂꯝꯃꯒꯅꯦ ꯑꯗꯣ ꯃꯣꯏ ꯂꯣꯏꯁꯜꯂꯨꯒꯦꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯉꯥꯡ ꯆꯦꯟꯕꯅꯤ나 ꯍꯥꯏꯗꯤ ꯖꯥꯡꯅ ꯀꯩꯅꯣ ꯂꯥꯛꯄꯗꯣ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯒꯤ ꯉꯥ ꯀꯔꯤ ꯊꯝꯃꯝꯃꯦ ꯑꯗꯣ ꯃꯃꯥꯅ ꯍꯧꯖꯤꯛ ꯉꯥ ꯁꯦꯝꯃꯤꯕꯀꯣ ꯆꯥꯎꯔꯤ ꯉꯥꯁꯦ Apa? Kali lang. Sama lang mo. ꯉꯥꯁꯦ ꯊꯥꯏ ꯅꯠꯇ꯭ꯔꯥ ꯃꯀꯣꯛ ꯁ꯭ꯋꯥꯏ ꯌꯥꯝ ꯊꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯍꯣꯏꯁꯨ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏꯅ ꯑꯃꯨꯛ ꯕꯤꯁꯀꯨꯠꯇꯒꯤ ꯕꯨꯖꯤꯌꯥꯗꯒꯤ ꯃꯌꯥꯝ ꯄꯨꯗꯅ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯆꯥ ꯊꯛꯅꯔꯤꯕꯀꯣ ꯑꯗꯣ ꯉꯥꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯈꯨꯠꯆꯥꯝꯁꯦ ꯃꯌꯥꯝ ꯈꯨꯠꯆꯥꯎꯁꯦ ꯉꯥꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯏꯉꯪ ꯊꯥꯎ ꯀꯔꯤ ꯀꯔꯥ ꯐꯖꯅ ꯇꯣꯠꯂꯛꯑꯅꯤ ꯍꯧꯖꯤꯛ ꯉꯁꯤ ꯊꯣꯡꯗꯣꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯣꯟꯆꯥ ꯁꯥꯟꯇꯤꯕꯂꯥꯅ ꯊꯣꯡꯗꯣꯏꯅꯦ ꯌꯥꯝ ꯍꯥꯎꯅꯀꯣ ꯃꯣꯔꯣꯛ ꯁꯥꯅ ꯊꯣꯡꯗꯣꯏꯅꯦ ꯃꯥꯅ ꯑꯗꯨꯒ ꯁꯤꯒꯩ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯅꯥꯀꯟꯗꯀꯣ ꯍꯪꯒꯥꯝ ꯃꯇꯣꯟꯗꯣ ꯑꯗꯨꯏꯗꯨꯒ ꯁꯤꯁꯤꯒ ꯃꯦꯠꯂꯛꯑꯅꯤ ꯍꯧꯖꯤꯛ ꯑꯥꯂꯨ ꯇꯧꯔꯒꯀꯣ ꯑꯁꯤ ꯃꯦꯠꯇꯣꯏꯅꯦ ꯃꯣꯔꯣꯛ ꯁꯥꯅ ꯇꯧꯔꯒ ꯁꯤꯃ ꯃꯦꯠꯊꯔꯛꯑꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯟꯆꯥ ꯑꯅꯤꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯆꯥ ꯀꯔꯤ ꯀꯔꯥ ꯊꯛꯅ ꯂꯣꯏꯔꯦ ꯃꯣꯏ ꯍꯥꯏꯗꯤ ꯆꯥꯛ ꯊꯣꯡꯉꯦꯕꯅꯦ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯃꯦꯃꯤꯅ ꯉꯁꯤꯁꯦ ꯉꯥꯗꯣ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯃꯦꯃꯤꯅ ꯉꯁꯤꯁꯦ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯒ ꯃꯃꯥꯅ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣই ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯥ ꯊꯛ ꯂꯣꯏꯕꯩꯅꯦ ꯑꯉꯥꯡꯈꯩꯒ ꯑꯗꯨꯝ ꯑꯩꯗꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯐꯝꯅ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯔꯨꯝꯁꯤꯒꯅꯦ ꯑꯥꯗ ꯍꯥꯏꯗꯤ ꯗꯣꯟꯆꯥ ꯍꯣꯏꯅ ꯆꯦꯁꯟꯒꯅꯤ ꯍꯥꯏꯅꯀꯣ ꯏꯅꯥꯈꯩꯁꯤꯅ ꯁꯤꯗꯩꯁꯤꯗ ꯄꯨꯊꯣꯔꯛꯑꯦꯕ ꯕꯥꯕ꯭ꯂꯦꯛꯁꯨ ꯆꯥꯁꯤꯁꯦ ꯕꯥꯕ꯭ꯂꯦꯛꯁꯨ ꯁꯛꯇꯣ Baba Black Sheep Dua Yes sir Johnny Johnny sao eating sugar, telling lies, open your mouth, Hay đấy nè, tay gì Hay đấy, very good, tay gì twinkle twinkle. 1, 2, 3, 4, 5, 6, 7, 8, 10. 1, 1, 2, 1, 3, 1, 4, 1, 5, 1, 6, 1, 7, 1, 8, 1, 9, 2, 0, 2, 1, 2, 2, 2, 3. Rồi, xin đâu Không được, không được Đấy, em chỉ đi pha luôn à Em chỉ đi hai rồi A, B, C, D, E. Hai rồi
A B C D E F G ไอ้ก็ฮาริกุมาฉันชนะไป เป็นการในชื่อของมาจะก็ฉันมาจะก็ฉันเลยมาจะก็ฉัน ไม่ใช่คนร้องกัน เดี๋ยวสักเซลูมาต้องสักเซลูมาชาเจน ว้าย นุ่งไงเปล่านุ่งไงเปล่า อันนี้ใช่เลยไม่ตายกูเลยหรอ ทีเช่จากแล้วนี่อันนี้จะไปชาหรอ เป็นมาลาดิจูลีสับปะรดบาลีกินสุกินอุลาชาดาทัดตุเดบาลีไล่ก็สายเลย Ma'am cha hinjang thong na loire pura ready ore ko hojik mama na hinjang kari kra se khai do pi re ba kwa as manam gat yam nuksi re ma'am chaning ngona di lore ado mama na hojik mathang taw na nga sing thia na tonga na khai do ga hinjang na tonga khai do ga ko du mai na hojik mama na hinjang kari kra khai do pi na loire aduga sigai papar laire aduga sigai yongchak singju laire smain taw ga hojik met la ni ma'am sigai laire khoi doncha santi bala aduga doncha memi moi ai chak cha ba di hogotri ko mahau hangaroi mahau hangaroi inga ngai cha ba enga nang cha mahau ham ta haro ngasi ji hau bra na nang ngoi nam ta haro se Thế mà hảo. có nhiều khi hảo giờ là hỏi cha thì chính là ngáp không mà cha đi Mình làm mới rất có tuần đó mình chứ. Ta thôi nó làm nó có tuần đấy. hau bra cha ra đi cha đây chúng ta đi cha lại đâu đấy người tuổi pen ka hau bro ฮาว kana thong ma ma li ประมาณนั้น mà nó Nó phải ngoài ta ra. Mình tập tốt năm sai ra. Ta tập. and be hau bro Hawi. and be hau bro Hawi. Hawi rồi. how we cha đâu mà cha gì đấy nghe thằng ấy làm hào có đây mà đi cha gì cha là mà hao hay là cái Hawi chứ. em hào đi nghe thằng ấy làm hào đi Bạn nó bay rồi. em hào đi nghe thằng ấy Một sao đấy chứ mà. chặt cha đấy không xin nó hào đi nghe thằng ấy đấy nghe nó bay đi xin nó hào đi Ngoài sao nó rồi. Hảo cái mặt nó hay là hảo. rồi ba hau bro Cái nào có cái bây giờ. nó bay mà không Cái được nào có cái. rồi ba hau bro how we Mình nấu này. Cho. Mình nấu Marin mình nấu này. Mình nấu này. mayam akhoi cha hinjang su ready oire ngasi nga pai thong base nga pai matum je ngo mayam pi sem chau drai na ai gi soria se su khu chau mne se mama na happy re gi kwa aduga se leire saglai uti thongba thau ni aduga se leire yongchak singju se hau do ne mayam ngasi yongchak se ni na chaning se aduga se leire alu khamen ngauba aduga se leire papar aduga shumai tor ga chara ge mayam chak ram la me mayam ngasi di mayam ngasi di ai camera kapi na ba mi se leidre ba ko adu ai selfie stick na tor ga adum haidi kapage adu ai chabagi chima house haijara ke mayam da ko chak se chaba haurage ngasi nga pai thong base nga thong base di akhoi don cha me mi na thong bi bane aduga ko saglai uti thong base na akhoi mama na thong bi bane ba ko aduga akhoi gi don cha santi blana adum cha kari kra thong na khotna moy hum chang na ngasi se am phajana moy hum na tala bi taw bi bane ba ado mya mahau haijara ke cha su jam la me ma su ja ai ku bi me cha kare ba ko ado so nga se ku hau mani myam nga se ka ngasi jam chao ba ngasi camera da di chawam da ba su ya ba ko ado aseng ba di ngasi am chao ye adu duna nga chao bani na ko yam hau ye singa se doi di moro ka khra sa tak tor ka ko nyang cham hau ye hai se lai re jong cha cái singju do jong cha se di ayam pam dei ba ko ai là quậy pam giờ bà hai rồi đi dòng cháo xương dù chả rồi thì là ngâu bi nhé ngâu bi cha alu kamen tàu nó ngâu vào đâu vài ngâu vào này đâu hào với đi hào ấy đâu
ꯈꯥꯃꯦꯟꯁꯦ ꯑꯩ ꯑꯦꯂꯔꯖꯤ ꯇꯧꯋꯦꯕꯀꯣ ꯈꯥꯃꯦꯟ ꯌꯥꯝ ꯆꯥꯔꯒ ꯍꯛꯆꯥꯡꯗ ꯃꯊꯥ ꯃꯊꯥ ꯄꯣꯝꯃꯒ ꯍꯥꯀꯠꯆꯕꯤ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯈꯥꯃꯦꯟꯁꯦ ꯌꯥꯝ ꯆꯥꯕꯗꯤ ꯌꯥꯗꯦꯕ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯨ ꯊꯨꯝ ꯃꯣꯔꯣꯛ ꯂꯣꯏ ꯆꯞ ꯆꯥꯏ ꯑꯗꯨꯒ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤꯁꯤ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤꯁꯦ ꯃꯃꯥꯅ ꯊꯣꯡꯕꯅꯦ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯐꯖꯅ ꯆꯥꯈꯤꯒꯦꯀꯣ ꯁꯦꯜꯐꯤ ꯁ꯭ꯇꯤꯛ ꯄꯥꯏꯔꯒ ꯆꯥꯕꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯁꯦꯜꯐꯤ ꯁ꯭ꯇꯤꯛꯁꯦ ꯃꯈꯥꯗ ꯑꯣꯏꯅ ꯊꯝꯒꯦ ꯑꯗꯨꯒ ꯆꯥꯒꯦ Cháu rồi, cháu học nó được. À, sáng hai cháu gì? Cháu giờ vậy. Cái vùng cái này không phải. Tao muốn tháo tiền của lấy được. Tôi học đi chưa rồi. Tháo. Các bạn nhá này học cái cái cháu. Tha này. 맘 하오브라 Mà tha này, tha. 하오브라 그냥 하자 그냥 하자 쏙 먹어 그냥 그냥 하자 쏙 먹어 그냥 하자 그냥 Ôi. Chị ta. Ra nghe rồi. ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯁꯟꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯛ ꯄꯣꯛꯈꯥꯏꯉꯩ ꯆꯥꯁꯟꯈ꯭ꯔꯦ ꯐꯖꯅ ꯍꯥꯎꯋꯦ ꯆꯥꯛ ꯏꯟꯖꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏ ꯍꯥꯎꯋꯦ ꯍꯥꯎꯇꯕ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯅꯍꯥꯟꯉꯩ ꯆꯥꯕꯗꯨꯒꯀꯣ ꯉꯁꯤꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯖꯟꯅ ꯆꯥꯁꯟꯈ꯭ꯔ ꯃꯥꯜꯂꯦꯕꯀꯣ ꯃꯕꯨꯛꯁꯦ ꯅꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦꯀꯣ ꯅꯟꯆꯥ ꯁꯥꯟꯇꯤꯕꯂꯥ ꯍꯣꯏ ꯍꯥꯏꯗꯤ ꯃꯣꯏ ꯏꯉꯥꯡ ꯆꯦꯟꯕꯅꯤꯅꯀꯣ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯋꯥꯏꯕ ꯑꯩꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯍꯥꯏꯗꯤ ꯑꯉꯥꯡꯒ ꯆꯦꯜꯂꯛꯇꯣꯏꯅꯤꯅ ꯑꯩꯁꯨ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯑꯣꯡꯁꯦ ꯎꯔꯒꯀꯣ ꯍꯥꯏꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯕꯨ ꯉꯝꯗꯣꯏꯔꯥ ꯀꯥꯏꯅꯀꯣ ꯋꯥꯈꯟꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯐꯝꯅꯔꯤꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯡꯀꯥꯅꯅꯦ ꯖꯒꯣꯏ ꯁꯥꯗꯣꯏ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯆꯦꯡꯍꯜꯂꯛꯀꯦ ꯃꯥ ꯍꯧꯖꯤꯛ ꯖꯒꯣꯏ ꯁꯥꯗꯒꯤ ꯇꯧꯔꯤꯑꯕ ꯑꯗꯣ ꯑꯩꯅ ꯖꯒꯣꯏ ꯈꯔ ꯁꯥꯎ ꯍꯥꯏꯅꯀꯣ ꯆꯦꯡꯍꯟꯒꯦ ꯃꯌꯥꯝꯗ Mấy cái gì nó cầu từ. Tôi mà thấy nó sao là gì nó xài. Người thế này rồi. Cây. Chị cố gắng lấy bố ra xem. Xem. Làm thằng ghê mà thằng đấy. Bắn gì nữa đi. 호렌 저라니 저희들 보험도 좀 잡으라니 저거 이제 벌써 만기는 봄라 타 Được chưa? Mấy anh em mà mình nấu được rồi. Đây cái này là cái này. Đấy phải để ra thì nó cái gì thế này đi. Mo phải đâu cái đấy. Cái này của là hả có đó. Rồi mà thấy cái nó cũng ngon rồi đi chứ mà cần đi. Cái đồ ngon của Người mình. nhà cầm lên khăn là đi đừng nấu được xài. Cần đi chứ mà gì đấy. Một tí nữa đây mình phải chạy. Không biết không biết gì đó thì mình quả xài. Tôi đi mà mày định chạy rồi. Cái nó này chứ mà Chạy nó biết mà tiền gì cả. nó thôi cái gì hả mình rồi. Đấy mà biết gì đâu. Cái đấy gì. Những gì nó chạy rồi. Mày muốn tôi không làm đâu. Con ạ, cái gì nó mà cho xin cái lâu. Con đây nó không ngại. Lâu không biết à? Mày làm đáp lại em. Đánh thật cái gì kìa đâu. làm lại anh đi bye bye tao bye bye tao Bye bye tao, bye bye tao. bye bye tao bye 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 nha. bye bye nha guys Mình đang khai được. Mày làm cái tao nó. lên lên kìa đó
मैम आई हस्बैंड से मा हुई हल्बको हजिसे पुंग अहम मखाई अदुमाइन तारे ngasi se ai maga dum hadi ma do jum da lega dum ma ga chamina ba khotmina ba do dum pamam bane ba ko ado mai thabak tuna yada bane ko ma su hadi thabak tuna di yada bane ma su thabak tuna hele na chakhare ado ma hui ta halai ba ko hui ta halaga ma chak chari hawra ngasi ma tenja मादी को मादी सुम बंगा करिका से मादी पामजदे बने हादी दुम चार सु हादी माई थवाइना हादी पामजा बंगा दि मादी इलिसानी बा अदुना मा हादी दुम हावबुदी हावे ngasi हिंजांग से दुसु मागी थवाइना पामजा बा हाबदुदी ओइद्रे जोंजाक सिंग दु जम हावनी ngasi उटी जम हावनी देखिए देखो तो पता नहीं मातुम पर को लुबलो वाला टाइम नंगा तो देखो नहीं देखो para तो जेंगे अब ये सोलर तो फोन करो हां हम तो फोन करेगा हम फोन करो वाह सना तो जेंगे फंगा दिन फंगा दे ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯖꯥꯡꯗꯣ ꯍꯥꯏꯗꯤ ꯏꯂꯤꯁꯥ ꯀꯩꯀꯥꯗꯣ ꯍꯥꯏꯗꯤ ꯃꯅꯝ ꯅꯝꯕ ꯉꯥꯗꯣ ꯍꯥꯏꯗꯤ ꯍꯥꯟꯅꯕꯨꯗꯤ ꯑꯩꯁꯦ ꯏꯂꯤꯁꯥ ꯌꯥꯝ ꯄꯥꯝꯃꯝꯃꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯆꯦꯟꯖ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯏꯁꯥꯁꯤꯒꯅꯦ ꯍꯥꯏꯗꯤ ꯏꯂꯤꯁꯥ ꯃꯅꯝꯒꯗꯣ ꯅꯝꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯆꯥꯅꯤꯡꯗꯕ ꯗꯨꯛ ꯗꯨꯛ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯉꯁꯤ ꯉꯥꯄꯥꯏ ꯊꯣꯡꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯈꯔꯦ ꯑꯗꯣ ꯂꯣꯆꯥ ꯃꯦꯃꯤꯅꯁꯨ ꯍꯥꯏꯗꯤ ꯊꯣꯡꯕꯤꯕꯅꯦꯕꯀꯣ ꯃꯥꯅ ꯊꯣꯡꯕꯅꯤ ꯉꯁꯤꯁꯦ ꯃꯣꯔꯣꯛꯀ ꯁꯥꯇꯛ ꯇꯧꯔꯗꯅ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯆꯝꯕ ꯉꯥꯅꯤꯅ ꯃꯣꯔꯣꯛ ꯁꯥꯔꯒꯗꯤ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯣ ꯌꯥꯝ ꯍꯥꯎꯈꯔꯦ अदो आई हस्बैंड चारी मा चक चाबदो आई हुजिक माई मनाक्तको संगेबको मा चक चाबदो मथन चाबदो नुंगाइरोयने अदुदी मैम ngasiगी काइनरसी अदुगा नेक्स्ट ब्लॉग तमो थेनरसी मैम नुसिबिदुना आइगी चैनल से बो लाइक शेयर एंड सब्सक्राइब तौबिरमो अदुगा को नुसिबा कमेंट मैम पिबिरमो